ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ ꯀꯦ.ꯍꯩꯆ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯊꯣꯏꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯆꯪꯂꯛꯏ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯆꯪꯂꯛꯄꯩ ꯂꯝꯕꯤꯗ ꯁꯝꯕꯜ ꯈꯔ ꯈꯥꯔꯤꯕ ꯑꯗꯣꯝꯗ ꯁꯦꯕꯣꯠ ꯃꯔꯤ ꯈꯔ ꯆꯠꯂꯒ ꯄꯥꯜꯂꯤ꯫ ꯑꯗꯨ ꯃꯦꯝꯊꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯎꯔꯤ ꯐꯖꯕ ꯁꯦꯕꯣꯠ ꯄꯥꯜꯂꯤꯕ ꯑꯗꯨ꯫ ꯒꯣꯄꯥꯜꯅ, "ꯃꯦꯝꯊꯣꯏ, ꯀꯔꯤꯅꯣ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯨ? ꯅꯪꯕꯨ ꯀꯅꯥ ꯍꯪꯕ ꯂꯥꯛꯄꯅꯣꯅꯦ?" "ꯀꯀꯥ, ꯁꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯣꯏ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯂꯩꯈꯤꯕꯅꯤ ꯏꯃꯨꯡꯗ꯫ ꯆꯪꯉꯣ, ꯑꯗꯨꯝ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅ." "ꯑꯧ, ꯍꯣꯏ." ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯑꯒ ꯊꯣꯏꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ "ꯊꯣꯏꯕꯤ! ꯊꯣꯏꯕꯤ!" "ꯇꯥꯏꯌꯦ, ꯀꯩꯅꯣ? ꯀꯩ ꯍꯥꯏꯒꯦ?" "ꯑꯦ, ꯃꯦꯝꯊꯣꯏ, ꯀꯩꯗꯧꯔꯒꯦ? ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ?" "ꯀꯩꯁꯨ ꯆꯠꯂꯣꯏ. ꯑꯁꯥꯏꯐꯥꯎꯗ ꯁꯨꯝ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ. ꯅꯪ ꯇꯜꯂꯦ ꯍꯥꯏꯔꯛꯇꯣꯏꯔꯣ?" "ꯑꯁ, ꯍꯥꯏꯔꯛꯑꯣꯏ ꯀꯩꯅꯣ. ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯃꯤꯟꯅꯔꯤ꯫ ꯊꯣꯛꯂꯛꯄꯩ ꯑꯁꯤꯗꯁꯨ ꯃꯦꯝꯊꯣꯏ ꯁꯦꯕꯣꯠ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯒ ꯆꯠꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤ ꯃꯗꯨ ꯎꯗꯦ. ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯒ ꯆꯠꯂꯤ꯫ ꯃꯦꯝꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯁꯦꯕꯣꯠ ꯑꯗꯨ ꯑꯃ ꯑꯅꯤ ꯁꯠ ꯍꯦꯛꯂꯒ ꯌꯦꯞꯁꯤꯟꯈ꯭ꯔꯦ꯫ "ꯃꯥꯅꯤ, ꯆꯨꯝꯃꯤ. ꯃꯦꯝꯊꯣꯏ ꯍꯨꯔꯥꯟꯕꯤꯅꯤ." ꯊꯣꯏꯕꯤꯅ, "ꯀꯩꯅꯣ ꯅꯪꯅ ꯃꯅꯤꯡꯗ ꯁꯨꯝ ꯂꯩꯍꯧꯔꯤꯁꯦ? ꯂꯥꯛꯑꯣ ꯁꯠ." "ꯍꯣꯏ ꯂꯥꯛꯑꯦ. ꯂꯥꯛꯑꯣ ꯆꯠꯁꯤ." "ꯃꯦꯝꯊꯣꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ." "ꯀꯩꯅꯣ ꯍꯥꯏꯌꯣ. ꯀꯩꯗꯧꯔꯒꯦ?" "ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯤ. ꯑꯁꯦ ꯅꯪꯅ ꯃꯣꯏ ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯈꯔ ꯑꯝꯇ ꯍꯨꯔꯥꯜꯂꯣ. ꯅꯪ ꯍꯨꯔꯥꯟꯕ ꯆꯠꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦꯕ. ꯑꯩ ꯀꯅꯥꯝꯇ ꯍꯦꯛ ꯍꯥꯏꯗꯣꯛꯑꯣꯏꯕ." "ꯃꯦꯝꯊꯣꯏ, ꯅꯪ ꯍꯣꯔꯦꯟ ꯍꯨꯔꯥꯜꯂꯨꯀꯣ." "ꯑꯁ, ꯀꯥꯏꯗꯩꯅꯣ ꯅꯪ ꯁꯨꯕ?" "ꯅꯠꯇꯦ, ꯑꯩ ꯍꯨꯔꯥꯜꯂꯦ ꯍꯥꯏꯁꯦ." "ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ?" "ꯑꯩꯅꯗꯤ ꯁꯣꯝꯗ ꯂꯣꯟꯅ ꯍꯨꯔꯥꯜꯂꯤ." "ꯑꯣ, ꯑꯩꯁꯦ ꯅꯪꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯑꯕꯅꯤ. ꯑꯗꯨꯅ ꯀꯩꯒꯤ ꯈꯪꯂꯣꯏ ꯅꯪꯒꯤ ꯅꯋꯣꯡꯕꯣ? ꯂꯣꯏꯅ ꯈꯪꯉꯤꯀꯣ. ꯁꯨꯝ ꯈꯪꯖꯤꯟꯅꯗꯕꯤ ꯁꯥꯕꯩ ꯋꯥꯅꯤ ꯑꯩꯅ." "ꯍꯣꯏꯅꯦ, ꯅꯪꯁꯨ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯍꯦꯛ ꯍꯨꯔꯥꯟꯕ ꯆꯠꯂꯁꯤ. ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯉꯕ ꯍꯨꯔꯥꯟꯕ ꯆꯠꯄ ꯍꯥꯏꯁꯦ. ꯅꯪ ꯈꯪꯉꯣꯏ. ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯄꯣꯠ ꯑꯃ ꯂꯣꯟꯅ ꯌꯦꯛꯄꯛꯄꯒꯤ ꯈꯨꯅꯨꯡꯉꯥꯏ ꯑꯁꯤꯗꯤ." "ꯑꯗꯨ ꯊꯣꯏꯕꯤ, ꯏꯕꯥꯅꯤ ꯆꯪꯅ ꯍꯨꯔꯥꯜꯂꯗꯤ ꯑꯁ ꯄꯣꯠ ꯑꯆꯧꯕ ꯍꯨꯔꯥꯟꯕ ꯌꯥꯔꯅꯤꯀꯣ. ꯏꯇꯣꯝꯇꯅꯤꯅ ꯑꯩꯗꯤ ꯉꯍꯥꯟꯈꯩꯁꯦ ꯄꯣꯠ ꯃꯆꯥ ꯉꯥꯛꯇꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏꯅ ꯍꯀꯥꯝ ꯆꯟꯕꯒꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯨꯏ꯫ ꯃꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯌꯦꯛꯄꯛꯄ ꯁꯦꯕꯣꯠ 2-3 ꯑꯗꯨ ꯄꯨꯗ꯭ꯔꯨꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯉꯛꯅ, "ꯑꯦ, ꯀꯩꯅꯣ? ꯃꯦꯝꯊꯣꯏ, ꯁꯦꯕꯣꯠꯁꯦ ꯀꯥꯏꯗꯩꯅꯣ? ꯅꯪ ꯑꯩꯈꯣꯏꯗꯩ ꯍꯨꯔꯥꯜꯂꯛꯏꯔꯣ? ꯑꯁ, ꯂꯣꯏꯔꯦꯍꯦ. ꯃꯤꯉꯣꯟꯗꯩ ꯍꯨꯔꯥꯟꯒꯦꯁꯨ ꯍꯨꯔꯥꯜꯂꯨ ꯅꯨꯄꯤ. ꯅꯪ ꯐꯖꯗꯦꯍꯦ. ꯑꯩꯈꯣꯏꯗꯩꯒ ꯍꯨꯔꯥꯜꯂꯤ." "ꯅꯠꯇꯦ, ꯁꯦꯕꯣꯠꯁꯦ ꯏꯃꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯅꯤꯅ ꯍꯥꯏꯔꯤꯕꯅꯤ. ꯑꯁ, ꯍꯣꯔꯦꯟ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯅꯤ." "ꯑꯁ, ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤ. ꯌꯦꯡꯕꯗ ꯌꯥꯝ ꯍꯦꯛꯅꯤꯡꯕ ꯑꯣꯏꯕꯒꯤ ꯑꯩꯗꯤ ꯍꯦꯛꯂꯛꯄꯅꯤ. ꯁꯦ, ꯅꯪ ꯑꯃꯨꯛ ꯄꯨꯖꯈ꯭ꯔꯣ. ꯑꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯦꯕ ꯀꯣ." "ꯀꯗꯥꯏ ꯄꯤꯔꯛꯑꯣ. ꯑꯁꯤꯗꯤ ꯄꯨꯈ꯭ꯔꯅꯣ." "ꯍꯣꯏꯁꯦ, ꯂꯧꯔꯣ. ꯑꯗꯣ ꯀꯅꯥꯗꯩꯅꯣ ꯅꯪꯅ ꯍꯨꯔꯥꯜꯂꯣ ꯍꯥꯏꯁꯦ? ꯃꯤꯗꯣ ꯀꯅꯥꯅꯣ?" "ꯏꯇꯣꯝꯇꯗꯤ ꯉꯝꯂꯣꯏ. ꯅꯪꯁꯨ ꯌꯥꯎꯁꯤꯀꯣ." "ꯃꯤꯗꯨꯕꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ. ꯗꯥ ꯄꯥꯔꯤ ꯍꯣꯏꯗꯩꯅꯤ." "ꯑꯦ, ꯗꯥ ꯄꯥꯔꯤ ꯍꯣꯏꯗꯒꯤ? ꯀꯩꯒꯤ? ꯑꯩꯗꯤ ꯄꯣꯠ ꯍꯨꯔꯥꯟꯗꯣꯏꯕ ꯅꯠꯇꯦ. ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯣꯏꯗꯩ ꯄꯣꯠ ꯍꯨꯔꯥꯟꯍꯟꯅꯤꯡꯉꯤꯁꯦ? ꯑꯩꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯣꯏꯗꯩꯗꯤ ꯍꯨꯔꯥꯟꯗꯦꯍꯦ. ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯑꯣ, ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯤꯌꯦ ꯑꯗꯨꯒꯤꯅꯤ. ꯅꯪ ꯈꯪꯉꯣꯏ. ꯃꯔꯝ ꯌꯥꯝ ꯂꯩ." "ꯑꯗꯣ ꯃꯔꯝꯗꯣ ꯀꯣꯛ ꯍꯥꯏꯌꯨ. ꯀꯣꯏꯊꯣꯛꯇꯅ ꯋꯥ ꯉꯥꯡꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯠ ꯍꯥꯏꯌꯣꯕ." "ꯀꯩꯁꯨ ꯅꯠꯇꯦ. ꯗꯥ ꯄꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ. ꯑꯗꯨꯒ ꯃꯥꯅ ꯌꯥꯔꯛꯇꯕ. ꯑꯗꯨꯒꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ. ꯑꯗꯨꯒꯤꯅꯤ." "ꯒꯥꯔꯤ, ꯅꯪꯅ ꯗꯥ ꯄꯥꯔꯤꯁꯦ ꯄꯥꯝꯃꯤꯕ? ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯃꯤ ꯁꯣꯝꯗ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯅꯤ." "ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯪꯒ ꯈꯪꯅꯔꯤꯔꯣ?" "ꯀꯥꯏꯗꯩ ꯈꯪꯅꯕꯅꯣꯍꯦ. ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯁꯨ ꯄꯥꯝꯖꯔꯤꯅꯤ ꯀꯩꯅꯣ." "ꯑꯁ, ꯂꯣꯏꯔꯦꯍꯦ." "ꯑꯗꯣ ꯑꯣꯏꯔꯔꯣꯏ. ꯃꯥꯗꯤ ꯃꯤ ꯂꯩꯈ꯭ꯔꯤ." "ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ? ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦꯗ. ꯁꯣꯝꯗ ꯅꯪ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯥꯅ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯀꯣꯏꯔꯤꯁꯦ? ꯅꯨꯄꯤꯗꯣ ꯍꯥꯏꯌꯨ, ꯈꯪꯅꯤ." "ꯍꯩ ꯑꯄꯪꯕꯤ ꯊꯣꯏꯕꯤ, ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤꯗ. ꯑꯩꯈꯣꯏꯅ ꯗꯥ ꯄꯥꯔꯤ ꯍꯣꯏꯗꯒꯤ ꯍꯨꯔꯥꯟꯗꯧꯕ ꯅꯠꯇꯤꯌꯦ. ꯅꯨꯄꯤꯗꯨꯗꯒꯤ ꯍꯨꯔꯥꯟꯗꯧꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ." "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯕ. ꯅꯨꯄꯤꯗꯨꯕꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ. ꯅꯨꯡꯁꯤꯊꯣꯏꯅꯤ." "ꯀꯔꯤ? ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯕꯤ ꯅꯨꯡꯁꯤꯊꯣꯏꯗꯣ? ꯑꯁ, ꯏꯔꯥꯏ ꯂꯥꯏ. ꯑꯗꯣ ꯀꯩ ꯍꯨꯔꯥꯟꯁꯤ ꯍꯥꯏꯅꯣ ꯃꯣꯏꯗꯒꯤ? ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯑꯃ ꯂꯩꯅꯤ ꯃꯣꯏꯗꯒꯤ. ꯑꯗꯨ ꯑꯣꯏꯅ ꯍꯨꯔꯥꯟꯁꯤꯔꯥ?" "ꯀꯩꯅꯣ? ꯀꯩ ꯄꯥꯝꯃꯤꯅꯣ?" "ꯑꯇꯩ ꯅꯠꯇꯦꯗ. ꯃꯣꯏ ꯃꯅꯤꯡꯗ ꯊꯥꯕ ꯆꯅꯝ ꯄꯥꯝꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯛꯇꯠꯁꯤ.
ꯃꯔꯨꯗꯒꯤ ꯃꯅꯥꯗꯒꯤ ꯂꯣꯏꯅ ꯐꯖꯕꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯆꯅꯝꯗ ꯈꯔ ꯉꯥꯎꯖꯩ ꯑꯗꯨꯅ ꯆꯅꯝꯗꯣ ꯑꯣꯏꯅ ꯍꯨꯔꯁꯤ ꯃꯣꯏꯗꯒꯤ ꯅꯪꯅ ꯀꯩꯅꯣ ꯍꯨꯅꯤꯡꯉꯤꯁꯦ ꯑꯩꯒꯤꯗꯤ ꯑꯁꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯆꯅꯝꯗꯣ ꯍꯨꯔꯥꯜꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯃꯣꯏ ꯇꯤꯜꯍꯧꯗꯣ ꯑꯆꯧꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯏꯕꯥꯅꯤ ꯊꯦꯡꯅꯔꯁꯤ ꯅꯪꯁꯨ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯍꯟꯅ ꯊꯣꯛꯂꯣ ꯑꯩꯁꯨ ꯌꯥꯔꯦꯀꯣ ꯍꯣꯏ ꯆꯠꯂꯒꯦ ꯑꯩꯁꯨ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯒꯣꯄꯥꯜꯒ ꯃꯃꯥꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯀꯥꯟꯅꯒꯤꯕ ꯅꯪꯒꯤꯁꯤꯒꯤ ꯄꯣꯂꯥꯡꯁꯦ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕꯅ ꯊꯝꯕ ꯁꯦꯕꯣꯠꯁꯦ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ ꯊꯣꯡꯉꯣꯏ ꯍꯦꯟꯖꯥꯡ ꯑꯃ ꯇꯩ ꯑꯩꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯍꯦ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯈ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯀꯅꯥꯕꯨ ꯂꯥꯛꯑꯝꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯅꯤꯒꯦ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯏꯃꯥꯒ ꯄꯥꯕꯒ ꯈꯠꯅꯕꯤꯗꯣ ꯍꯧꯔꯕ꯭ꯔꯣ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝꯗꯤ ꯈꯠꯅꯍꯧꯗ ꯌꯥꯗꯦꯗꯨ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯗꯨꯛ ꯌꯥꯝ ꯏꯁꯧ ꯂꯥꯡꯂꯤꯕ ꯁꯤꯕꯣ ꯅꯠꯇꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯅꯨꯃꯤꯗꯥꯡꯒꯤꯅꯤꯅ ꯏꯃꯥꯅ ꯁꯦꯕꯣꯠꯁꯦ ꯍꯦꯛꯇꯕꯤ ꯉꯁꯥꯏ ꯊꯝꯂꯝꯕꯅꯦ ꯍꯧꯖꯤꯛ ꯍꯦꯛꯀꯦ ꯇꯧꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯉꯥꯏꯈꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯑꯩ ꯉꯁꯥꯏ ꯃꯥꯒꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯤꯗꯨ ꯂꯥꯛꯑꯝꯗꯥꯏ ꯃꯥꯅ ꯁꯣꯏꯗꯅ ꯍꯦꯛꯄ ꯑꯣꯏꯔꯝꯅꯤꯕ ꯈꯪꯉꯤ ꯃꯗꯨꯁꯨ ꯍꯨꯔꯥꯟꯕ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯥꯅꯕꯨ ꯍꯥꯏꯐꯦꯠ ꯈꯪꯈꯤꯕ ꯊꯣꯛꯂꯗꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛꯅꯦ ꯃꯥꯡꯂꯗꯧꯅꯤ ꯃꯗꯣ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯃꯌꯨꯝ ꯆꯠꯂꯨꯒꯦ ꯈꯪꯉꯤ ꯃꯥꯒꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯤ ꯑꯉꯥꯡꯗꯣ ꯑꯁ ꯃꯥ ꯆꯠꯂꯨꯅꯨꯀꯣ ꯃꯥꯅ ꯍꯦꯛꯄ ꯅꯠꯇꯦ ꯑꯩꯅꯅꯦ ꯁꯤ ꯏꯃꯥꯒꯤ ꯁꯦꯕꯣꯠ ꯍꯥꯏꯗꯣ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯀꯣ ꯁꯤꯅ ꯇꯧꯔꯣ ꯊꯣꯡꯉꯣ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯄꯅꯤ ꯏꯃꯥꯅ ꯁꯦꯕꯣꯠ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯦꯕꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯕꯨ ꯉꯁꯤ ꯁꯦꯕꯣꯠ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯕ ꯖꯥꯠꯂꯥ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ ꯌꯨꯝꯁꯤꯗ ꯂꯥꯛꯑꯝꯃꯤꯅ ꯍꯦꯛꯇ ꯃꯔꯥꯜ ꯁꯤꯔꯤꯕꯅꯤ ꯍꯨꯔꯥꯟꯕꯤꯅꯤꯅ ꯅꯠꯇꯦ ꯃꯌꯨꯝꯗ ꯆꯠꯂꯝꯃꯗꯤ ꯆꯣꯞꯅꯔꯣꯏꯗ꯭ꯔꯕ ꯑꯗꯣ ꯑꯣ ꯃꯥꯁꯨ ꯈꯔ ꯍꯨꯔꯥꯟꯒꯟꯕꯤ ꯑꯣꯏꯕꯒꯤꯅꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯅ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯣꯏꯕꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯨꯏꯁꯤꯡꯗ ꯇꯨꯝꯅꯗ꯭ꯔꯤ ꯀꯟꯅ ꯈꯣꯡꯉꯤ ꯃꯦꯝꯊꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯍꯨꯏ ꯃꯌꯥꯝꯁꯦ ꯌꯥꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯣꯠꯅ ꯆꯠꯁꯤ ꯃꯣꯏꯅ ꯎꯈ꯭ꯔꯗꯤ ꯈꯣꯡꯂꯛꯀꯅꯤ ꯈꯣꯡꯂꯛꯇꯅꯕ ꯃꯑꯣꯡꯗ ꯆꯠꯁꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯅꯝ ꯄꯥꯝꯕꯤ ꯅꯤꯡꯊꯤꯅ ꯍꯧꯔꯤꯕꯗꯨ ꯂꯣꯏꯅ ꯍꯦꯛ ꯐꯨꯛꯇꯠꯂꯤ ꯃꯦꯝꯊꯣꯏꯅ ꯑꯗꯨꯒ ꯁꯣꯝꯗ ꯊꯣꯏꯕꯤꯅꯁꯨ ꯇꯤꯜꯍꯧꯁꯤꯡꯗꯨ ꯂꯣꯏꯅ ꯐꯨꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯍꯨꯏꯁꯤꯡꯁꯨ ꯃꯅꯤꯡꯂꯣꯝꯗ ꯈꯣꯡꯂ ꯆꯪꯂꯛꯏ ꯃꯦꯝꯊꯣꯏ ꯍꯨꯏ ꯂꯥꯛꯑꯦ ꯂꯥꯡꯗꯕꯤ ꯇꯨꯃꯤꯟ ꯃꯅꯤꯡꯒꯤꯅꯦ ꯋꯥꯈꯣꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯌꯥꯗ꯭ꯔꯦ ꯈꯥꯎꯁꯤꯒ ꯂꯨꯝꯃꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯂꯥꯛꯑꯣ ꯆꯦꯜꯍꯧꯔꯁꯤ ꯃꯤ ꯍꯧꯒꯠꯅꯔꯅꯤꯌꯦ ꯃꯈꯣꯏ ꯑꯅꯤ ꯃꯤꯒꯤꯌꯦꯅ ꯈꯥꯂꯨꯈꯥ ꯀꯔꯤꯝ ꯈꯪꯗꯦ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯏ ꯍꯣꯏ ꯃꯥ ꯋꯥꯏꯅꯦ ꯆꯦꯜꯂꯛꯄꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯀꯥꯏ ꯊꯝꯁꯦ ꯍꯥꯏꯅꯣ ꯅꯣꯏ ꯃꯥꯈꯣꯏꯅ ꯎꯔꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯗꯩ ꯍꯌꯦꯡꯁꯦ ꯃꯣꯏ ꯏꯃꯨꯡꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯃꯤ ꯈꯨꯗꯤꯡ ꯍꯪꯕ ꯍꯧꯔꯛꯑꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯂꯣꯠꯁꯤꯜꯂꯒ ꯑꯁꯥꯏꯗ ꯊꯝꯂꯝꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯑꯁꯦ ꯃꯤ ꯀꯌꯥꯁꯨ ꯆꯪꯅꯗꯕꯅꯦꯕ ꯍꯣꯏꯅꯦ ꯌꯥꯔꯤꯁꯦ ꯊꯝꯂꯝꯃꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯀꯞꯇꯨꯅ ꯀꯟꯅ ꯃꯥꯡꯒꯣꯜꯗ ꯏꯁꯧ ꯂꯥꯡꯉꯤ ꯃꯣꯝꯕꯤꯗꯨ ꯅꯠꯇꯦ ꯉꯔꯥꯡꯗꯅꯦꯕ ꯑꯩꯅ ꯌꯦꯡꯂꯝꯃꯤꯗꯣ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦꯗꯀꯣ ꯍꯦ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯤꯒꯤ ꯋꯥꯅ ꯊꯥꯖꯕ ꯆꯅꯝ ꯇꯤꯜꯍꯧ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯦꯛ ꯐꯨꯛꯂꯒ ꯄꯨꯈꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯖꯥꯠꯅꯣ ꯏꯃꯥ ꯏꯆꯥꯈꯛ ꯌꯨꯝꯁꯤꯗ ꯂꯩꯖꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯁꯤ ꯌꯣꯜꯂꯒ ꯀꯩꯅꯣ ꯃꯔꯨ ꯃꯔꯥꯡ ꯂꯩꯔꯒ ꯊꯥꯒꯦ ꯈꯟꯖꯕꯅꯦ ꯅꯨꯡꯁꯤꯊꯣꯏꯅ ꯌꯥꯔꯤꯕ ꯏꯃꯥ ꯇꯣꯛꯂꯣ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯉꯔꯥꯡꯅ ꯂꯣꯏꯅ ꯐꯨꯛꯂꯁꯦꯅ ꯏꯃꯥꯅ ꯌꯥꯅꯤꯅ ꯇꯧꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦꯁꯦ ꯃꯣꯏ ꯃꯗꯨꯅ ꯀꯌꯥꯝ ꯆꯥꯎꯈꯠꯀꯦ ꯌꯦꯡꯒꯦꯕ ꯈꯪꯅꯤ ꯂꯩꯀꯥꯏ ꯑꯁꯤ ꯈꯪꯅꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯌꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯏꯃꯥ ꯆꯠꯈ꯭ꯔꯅꯨ ꯌꯥꯔꯤꯁꯦ ꯇꯣꯛꯑꯣꯕ ꯅꯨꯡꯁꯤꯊꯣꯏꯅ ꯃꯃꯥꯕꯨ ꯈꯥꯝꯖꯤꯟꯖꯩ ꯏꯃꯥ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯀꯔꯤꯝ ꯈꯜꯂꯨꯅꯔꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯁꯤꯒꯨꯝ ꯅꯪꯖꯔꯛꯁꯅꯤ ꯃꯣꯏꯁꯨ ꯑꯩ ꯑꯁꯥꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯅꯪꯅ ꯆꯠꯇꯣꯏꯗꯣ ꯏꯃꯥ ꯈꯪꯉꯤ ꯄꯥꯔꯤ ꯎꯅꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯉꯁꯤꯗꯤ ꯏꯃꯥ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ
ꯏꯃꯥꯅ ꯍꯥꯏꯔꯛꯇꯧꯕ ꯋꯥꯔꯤꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯂꯨꯍꯣꯡꯕꯒ ꯍꯧꯖꯤꯛ ꯉꯝꯈꯤꯔꯣꯏ ꯃꯤ ꯁꯦꯜ ꯇꯥꯟꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯏꯃꯥ ꯍꯩ ꯅꯪ ꯑꯃꯅꯦ ꯑꯗꯨꯝꯅ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯔꯨꯀꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯥꯔꯒ ꯍꯥ ꯆꯠꯈ꯭ꯔꯅꯤ ꯑꯁꯦ ꯑꯩꯅ ꯉꯥꯡꯕꯁꯤ ꯇꯥꯗꯕꯤ ꯑꯣꯟꯊꯣꯛꯏꯗ ꯃꯄꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒꯒꯤ ꯏꯇꯧꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯥꯗ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯕ ꯑꯁꯤꯅꯦ ꯃꯃꯥ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯁꯣꯝꯗꯅ ꯅꯠꯇꯦ ꯃꯦꯝꯊꯣꯏ ꯑꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯁꯦ ꯌꯣꯜꯂꯨꯔꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯅꯤꯌꯦ ꯀꯩꯗꯧ ꯌꯣꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯇꯣꯏꯅꯤ ꯃꯤꯅꯁꯨ ꯋꯥꯅ ꯊꯥꯖꯔꯒ ꯏꯕꯥꯅꯤꯅ ꯍꯨꯔꯥꯟꯕꯤꯔꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯗꯥꯄꯥꯔꯤꯒ ꯅꯨꯡꯁꯤꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯀꯥꯏꯅꯍꯟꯁꯦ ꯍꯥꯏꯅꯣ ꯑꯝꯇ ꯊꯨꯅ ꯀꯥꯏꯅꯅꯕ ꯁꯤꯟꯁꯦꯕ ꯍꯣꯏꯗ ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯌꯦꯡꯕꯗ ꯁꯨꯝ ꯀꯜꯂꯣ ꯑꯗꯣ ꯍꯌꯦꯡ ꯀꯣꯏꯕꯗꯤ ꯀꯅꯥꯅ ꯀꯣꯏꯅꯤ ꯅꯪꯁꯨ ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤ ꯑꯩꯒꯤ ꯍꯥꯏꯔꯣ ꯅꯪꯅ ꯌꯥꯔꯣꯏ ꯅꯪꯒꯤ ꯍꯥꯏꯔꯣ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯑꯗꯣ ꯃꯦꯝꯊꯣꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯀꯣꯏꯁꯤ ꯑꯃꯨꯛ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯣꯏꯗ ꯅꯝꯂꯩ ꯂꯩꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯐꯔꯦ ꯍꯩꯃ ꯉꯥꯏꯈꯣ ꯂꯝꯄꯥꯛ ꯑꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯑꯁꯤ ꯗꯥꯄꯥꯔꯤꯒ ꯅꯨꯡꯁꯤꯊꯣꯏꯒ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯍꯣꯏ ꯃꯥꯅꯤ ꯀꯩꯅꯣ ꯃꯣꯏꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯐꯨꯅꯤꯡꯉꯛꯑꯕꯅꯦ ꯑꯩꯗꯤ ꯀꯥꯟꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯂꯥꯛꯑꯣꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯔꯨꯁꯤ ꯁꯣꯝꯗ ꯄꯥꯔꯤꯅ ꯅꯨꯡꯁꯤ ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝ ꯂꯩꯔꯕꯅꯤꯀꯣ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯀꯅꯥ ꯈꯪꯅꯤ ꯍꯨꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯗꯤ ꯑꯔꯩ ꯑꯔꯩꯕ ꯂꯣꯏꯅ ꯍꯦꯛ ꯍꯨꯔꯥꯜꯂꯛꯇꯣꯏꯅꯤ ꯈꯪꯗꯦ ꯏꯃꯥꯗꯣ ꯌꯥꯝ ꯁꯥꯎꯍꯧꯔꯕꯅꯤ ꯈꯪꯉꯕ ꯃꯤꯒꯤ ꯋꯥꯅ ꯊꯥꯖꯕ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯦꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯐꯕ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏꯌꯦ ꯌꯥꯔꯤꯁꯦ ꯃꯣꯏꯒꯤ ꯋꯥꯁꯤ ꯇꯣꯛꯈ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯪ ꯑꯩꯒꯤ ꯑꯣꯏꯅ ꯋꯥ ꯈꯟꯅꯁꯦꯕ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯤ ꯑꯩꯁꯨꯅꯦ ꯈꯨꯝꯃꯝꯒ ꯈꯪꯂꯛꯇ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯅꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯍꯥꯏꯔꯤ ꯁꯦꯜ ꯊꯨꯝꯒꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯅꯤꯡꯗꯧꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯑꯩꯈꯣꯏꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒꯦ ꯑꯊꯨꯕꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯌꯥꯔꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯃꯦꯝꯊꯣꯏꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯩꯗ ꯗꯥꯄꯥꯔꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯗꯣ ꯈꯤꯇ ꯇꯥꯖꯒꯦꯗꯅ ꯄꯥꯔꯤꯅ ꯀꯔꯤꯅꯣ ꯅꯣꯏꯅꯤꯅ ꯐꯔꯛ ꯇꯥꯔꯛꯏꯁꯦ ꯅꯠꯇꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯣꯏꯅꯦ ꯍꯥ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯠꯇ꯭ꯔ ꯃꯦꯝꯊꯣꯏ ꯌꯥꯝ ꯃꯣꯏꯗ ꯌꯦꯠꯄꯩ ꯃꯑꯣꯡꯅꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯥꯏꯔꯕ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤꯊꯣꯏꯅ ꯊꯣꯏꯕꯤ ꯃꯦꯝꯊꯣꯏ ꯂꯥꯛꯑꯣ ꯅꯣꯏꯅꯤꯁꯨ ꯐꯝꯃꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯁꯤ ꯑꯩꯈꯣꯏꯅꯤꯁꯨ ꯁꯨꯝ ꯋꯥꯔꯤ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯕꯅꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯅꯣꯏꯅꯤꯕꯨ ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ ꯃꯦꯝꯊꯣꯏꯅ ꯌꯥꯔꯦ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯗꯦꯗ ꯅꯣꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈꯤ ꯄꯥꯔꯤ ꯈꯔ ꯍꯩꯅꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯣꯏꯅꯤꯃꯨꯛ ꯀꯧꯔꯤꯁꯦ ꯑꯩꯅꯗꯤ ꯍꯩꯅꯗ꯭ꯔꯤꯕ ꯑꯅꯤꯁꯦ ꯃꯣꯏꯅꯤꯅꯕꯨ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯌꯥꯔꯦꯁꯤ ꯂꯥꯛꯑꯣ ꯍꯩꯅꯒꯦꯔꯥ ꯍꯩꯅꯔꯣꯏꯔꯥ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯗꯤ ꯍꯥꯏꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯒꯦ ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯃꯈꯣꯏꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯅꯠꯇꯦ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯍꯩ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯃꯁꯨ ꯅꯠꯇꯦꯅꯦ ꯑꯌꯨꯛꯇꯩ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯄꯨꯡ ꯇꯥꯔꯒ ꯍꯜꯂꯤ ꯅꯠꯇꯦ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯨꯏꯅꯣ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒꯤ ꯁꯤꯃ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯔꯗꯤ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯑꯃ ꯂꯩꯅ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯍꯨꯔꯥꯟꯕ ꯆꯠꯂꯤꯔꯣ ꯅꯪꯁꯨ ꯃꯥꯏ ꯃꯦꯝꯊꯣꯏꯒ ꯄꯥꯔꯒ ꯅꯠꯇꯦ ꯅꯨꯄꯥꯅ ꯍꯨꯔꯥꯟ ꯆꯠꯄꯅꯤ ꯅꯨꯄꯤ ꯅꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯏꯃꯥ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯌꯥꯔꯤꯕ ꯏꯃꯥ ꯈꯔ ꯉꯥꯡꯂꯗꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯈꯣꯏꯁꯦ ꯍꯨꯔꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯣꯕ ꯃꯦꯝꯊꯣꯏꯅꯒ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ ꯏꯃꯥ ꯉꯥꯏꯈꯣꯅꯦ ꯍꯨꯔꯥꯟꯕ ꯍꯥꯏꯁꯦ ꯅꯨꯄꯥ ꯈꯛꯅ ꯍꯨꯔꯥꯟꯅꯤ ꯀꯥꯏꯅ ꯂꯩꯕ꯭ꯔꯣ ꯅꯨꯄꯤꯁꯨ ꯍꯨꯔꯥꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯗꯤ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ ꯅꯨꯄꯤꯁꯨ ꯍꯨꯔꯥꯟꯕ ꯌꯥꯏ ꯁꯤꯅꯤ ꯏꯆꯥꯅ ꯍꯥꯏꯁꯤꯅꯗꯤ ꯏꯆꯥꯁꯨ ꯍꯨꯔꯥꯜꯂꯦ ꯇꯁꯦꯡꯅ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯅꯠꯇ꯭ꯔꯗꯤ ꯈꯨꯄꯥꯛꯁꯤꯅꯅꯦ ꯁꯣꯏꯗꯅ ꯊꯥꯔꯛꯑꯅꯤ ꯅꯪ ꯆꯠꯂꯣ ꯊꯨꯅ ꯑꯝꯇ ꯐꯔꯦ ꯆꯠꯂꯦ ꯀꯩꯅꯣ ꯒꯣꯄꯥꯜꯅ ꯅꯣꯏ ꯅꯃꯥꯅ ꯆꯥꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯃꯣꯏ ꯃꯄꯥꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯈꯪꯗ ꯎꯗꯅ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗ ꯅꯆꯥꯁꯦ ꯉꯥꯡꯖꯩꯗꯣꯏꯅꯣ ꯅꯪꯁꯨ ꯃꯄꯥꯅꯤ ꯅꯆꯥꯁꯦ ꯃꯇꯣꯝꯇ ꯅꯠꯇꯦ ꯈꯔ ꯉꯥꯡꯖꯩꯕꯤꯌꯨ ꯑꯩꯗꯅ ꯁꯨꯝ ꯉꯥꯡꯅꯤ ꯆꯩꯅꯤ ꯂꯩꯇꯦꯌꯦ ꯅꯆꯥ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯆꯥꯁꯤꯗ ꯑꯩꯅ ꯀꯔꯤꯃꯨꯛ ꯉꯥꯡꯗꯧꯔꯤꯒꯦ ꯑꯣꯟꯊꯣꯛꯏꯗꯀꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ
ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯆꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯃꯃꯥ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯆꯠꯂꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯁꯣ ꯑꯩꯅ ꯌꯥꯝ ꯉꯥꯡꯖꯅꯤꯡꯕꯗꯣ ꯃꯉꯥꯏꯔꯦꯅꯦ ꯁꯨꯛꯉꯥꯡ ꯍꯦꯛ ꯉꯥꯡꯂꯣꯏ ꯁꯣꯝꯗꯁꯨ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯃꯥꯒ ꯂꯥꯎꯅꯔꯤ ꯐꯔꯦ ꯀꯩꯅꯣ ꯆꯠꯈꯤꯅꯤ ꯂꯩꯕꯤꯔꯣꯏ ꯅꯣꯏ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯅ ꯂꯩꯕ ꯃꯥꯜꯂꯤꯔꯣ ꯂꯩꯕꯤꯔꯣꯏꯌꯦ ꯅꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯅꯨꯕꯤ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪ ꯍꯥꯏ ꯃꯁꯤ ꯀꯌꯥꯗ ꯃꯆꯤꯟ ꯑꯁꯤ ꯀꯜꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯀꯜꯂꯣ ꯍꯥꯏꯔꯛꯀꯦꯅꯦꯍꯦ ꯃꯁꯤ ꯑꯣꯟꯊꯣꯛꯏꯗ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯏꯗꯀꯣ ꯏꯃꯥꯒꯤ ꯃꯦꯝꯊꯣꯏ ꯅꯪꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯅꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯥꯗꯣ ꯁꯦ ꯉꯟꯇꯥ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯈꯪꯉꯕ ꯏꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏꯕꯅꯦ ꯅꯪ ꯑꯃ ꯆꯥꯎꯔꯒ ꯑꯩꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯁꯨꯛ ꯋꯥꯕ ꯉꯥꯏꯈꯣ ꯅꯪ ꯉꯁꯤꯗꯤ ꯏꯃꯥꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯤꯁꯦ ꯃꯤꯅ ꯅꯤꯡꯕꯨ ꯉꯥꯡꯅꯕ ꯇꯥꯕꯗ ꯏꯃꯥꯁꯦ ꯑꯩꯁꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤꯅꯦ ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯁꯤꯕꯣ ꯏꯃꯥꯒꯤ ꯃꯦꯝꯊꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯇꯥꯔꯣꯕ ꯑꯁ ꯏꯃꯥ ꯀꯅꯥꯅ ꯀꯔꯤꯃꯛ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯑꯩꯅ ꯀꯅꯥꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯨꯔꯒꯦ ꯃꯣꯏ ꯎꯍꯧꯕ ꯌꯥꯎꯔꯦ ꯍꯥꯏꯔꯣ ꯃꯤꯉꯣꯟꯗ ꯌꯥꯔꯤ ꯃꯇꯥꯒꯨꯝ ꯃꯔꯥꯟ ꯄꯪꯁꯤ ꯁꯤꯔꯛꯑꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯃꯣꯏ ꯏꯃꯥ ꯏꯆꯥꯗ ꯂꯩ ꯀꯥꯏꯅ ꯎꯁꯤꯠꯇꯕ ꯇꯧꯔꯗꯤ ꯑꯩ ꯃꯦꯝꯊꯣꯏꯅꯤꯀꯣ ꯏꯃꯥ ꯅꯪ ꯃꯦꯝꯊꯣꯏꯅꯤ ꯏꯃꯥ ꯅꯪ ꯃꯦꯝꯊꯣꯏ ꯑꯣꯏꯔꯒ ꯀꯩꯗꯧꯔꯕ ꯈꯨꯕꯥꯛ ꯑꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯌꯦꯡꯅꯤꯡꯗꯅ ꯁꯛꯇꯨ ꯆꯠꯂꯣ ꯑꯥꯗ ꯑꯩ ꯃꯦꯝꯊꯣꯏꯅꯤ ꯀꯥꯏꯅ ꯃꯦꯝꯊꯣꯏꯁꯨ ꯁꯥꯎꯅꯤꯡ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯙꯥ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯏꯗꯀꯣ ꯑꯩꯁꯦ ꯁꯤꯔꯝꯗꯥꯏ ꯐꯥꯎꯋꯦ ꯏꯆꯥꯁꯤꯅ ꯑꯣꯠꯂꯤꯗ ꯃꯥꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯉꯥꯡꯅ ꯁꯛꯅꯕꯅ ꯏꯌꯥꯃꯨꯛ ꯌꯥꯗꯦꯃꯤ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯋꯥꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯈꯟꯅ ꯑꯩꯁꯦ ꯈꯪꯖꯔꯕꯅꯤ ꯈꯔ ꯉꯥꯡ ꯁꯛ ꯇꯧꯔꯨꯔꯗꯤ ꯐꯠ ꯇꯧꯔꯒ ꯆꯠꯈꯤꯅꯤ ꯏꯆꯥ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯦ ꯅꯨꯄꯥ ꯄꯥꯝꯃꯤ ꯅꯨꯄꯤꯅꯤꯅ ꯃꯃꯥ ꯑꯩꯒꯤ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯂꯗꯦꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯆꯦ ꯈꯪꯗꯦ ꯑꯩꯅꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯆꯥꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯃꯄꯥꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯑꯩꯅꯦ ꯏꯄꯥꯝꯗ ꯆꯠꯂꯒꯅꯦ ꯑꯥꯗ ꯏꯇꯣꯝꯇ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯅꯤꯡꯉꯦ ꯏꯪꯅ ꯆꯤꯛꯅ ꯁꯅꯥꯔꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯃ ꯂꯩꯔꯤꯁꯦ ꯉꯥꯡꯅꯕꯗ ꯑꯩꯅꯦ ꯁꯤꯗꯧꯔꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦ ꯃꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯨꯔꯛꯑꯦ ꯑꯗꯣ ꯃꯣꯏꯗꯤ ꯀꯔꯤꯅꯣ ꯉꯥꯎꯁꯤꯟꯅꯔꯒ ꯉꯥꯡꯅ ꯁꯛꯅ ꯏꯌꯥꯃ ꯌꯥꯗꯦꯅꯦ ꯑꯗꯨꯅꯤꯅꯦ ꯋꯥꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯟꯅꯕ ꯌꯥꯏꯀꯣ ꯏꯆꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯁꯨꯝ ꯇꯧꯔꯁꯤ ꯏꯆꯦ ꯃꯣꯏꯁꯦ ꯂꯨꯍꯣꯡꯗꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯌꯥꯏꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯩ ꯃꯍꯨꯠꯇ ꯍꯦꯟꯅ ꯉꯧꯔꯛꯑꯗꯤ ꯀꯝꯗꯧꯕ ꯑꯗꯨꯁꯨ ꯈꯟꯅꯗꯤ ꯌꯥꯗꯦꯅꯦ ꯅꯪꯕꯣ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯋꯥꯁꯦ ꯏꯆꯦ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯅꯤ ꯁꯅꯥꯔꯦ ꯃꯁꯤ ꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯇꯧꯔꯁꯤ ꯀꯩ ꯎꯄꯥꯏꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯇꯩ ꯅꯠꯇꯦꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯋꯥ ꯇꯥꯅꯁꯤ ꯁꯨꯝ ꯇꯧꯔꯁꯤ ꯊꯪꯅꯕ ꯈꯨꯟ ꯑꯁꯣꯝꯗ ꯃꯈꯣꯏꯅꯤꯁꯤ ꯖꯒꯣꯏꯔ ꯏꯁꯩꯔ ꯑꯃ ꯇꯝꯕ ꯆꯠꯍꯜꯂꯁꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯏꯆꯦ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯤꯕ꯭ꯔꯣ ꯌꯥꯅꯕ ꯅꯪ ꯑꯩꯅ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯃꯣꯏ ꯑꯅꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯔ ꯁꯦꯝꯗꯣꯛꯍꯟꯗ꯭ꯔꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯌꯥꯝ ꯋꯥꯅꯤ ꯈꯪꯉꯕ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯌꯥꯔꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯁꯤ ꯑꯩꯁꯨ ꯊꯣꯏꯕꯤꯗ ꯆꯠꯅꯕ ꯋꯥ ꯍꯥꯏꯔꯒꯦ ꯏꯆꯦꯁꯨ ꯃꯦꯝꯊꯣꯏꯗꯣ ꯌꯥꯅꯕ ꯈꯔ ꯍꯥꯏꯕꯤꯔꯣ ꯍꯣꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯁꯤ ꯃꯈꯣꯏꯅꯤꯁꯨ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯥꯁꯤꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯑꯗꯨ ꯑꯗꯥ ꯇꯣꯛꯈ꯭ꯔꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯦ ꯊꯣꯏꯕꯤꯁꯨ ꯌꯥꯎꯗꯣꯏꯅꯤ ꯅꯣꯏꯅꯤ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ ꯃꯤꯅꯁꯨ ꯅꯣꯏꯅꯤꯒꯤ ꯏꯁꯩ ꯖꯒꯣꯏ ꯄꯥꯝꯅꯗꯣꯏꯅꯤꯅꯦ ꯑꯗꯩ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯛꯑꯅꯤ ꯃꯃꯧ ꯑꯣꯏꯖꯒꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯗꯣꯏꯅꯤꯗ ꯌꯥꯔꯣꯕꯨꯀꯣ ꯍꯣꯏꯁꯦ ꯆꯠꯂꯒꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯍꯩꯅꯗꯧꯕ ꯃꯥꯟꯗꯦꯀꯣ ꯍꯩꯅꯤ ꯇꯝꯕꯨ ꯇꯝꯂꯗꯤ ꯍꯩꯇꯕ ꯂꯩꯄꯣꯟꯇꯦ ꯍꯩꯅꯤ ꯏꯃꯥꯅ ꯈꯪꯉꯤ ꯍꯣꯏꯁꯦ ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯕꯤꯁꯨ ꯃꯃꯥꯅ ꯀꯟꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩ ꯇꯜꯂꯤꯀꯣ ꯃꯗꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯌꯥꯝ ꯍꯩꯅꯔꯣꯏꯕ ꯑꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ ꯑꯩ ꯌꯥꯒꯦꯕ ꯍꯩ ꯃꯦꯝꯊꯣꯏꯁꯨ ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ ꯀꯔꯤꯒꯤ ꯇꯜꯂꯤꯕꯅꯣ ꯇꯟꯕꯒ ꯌꯥꯔꯣꯏ ꯏꯃꯥꯗꯤ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯅꯤꯀꯣ ꯑꯐꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯍꯣꯏ ꯀꯧꯕ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ ꯈꯖꯤꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯣꯏ ꯀꯥꯏꯅ ꯅꯣꯡꯃꯇ ꯁ꯭ꯋꯥꯏꯔꯛꯎꯅꯦ ꯑꯁ ꯏꯃꯥ ꯅꯪ ꯌꯥꯝꯅ ꯉꯥꯡꯉꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯃꯑꯣꯡ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯍꯩꯇ꯭ꯔꯒꯅ ꯑꯩ ꯊꯣꯛꯄ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯣ ꯑꯗꯨꯅꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯩꯇꯦꯗꯣ ꯌꯦꯡꯈꯣꯕ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯩꯅꯗ꯭ꯔꯗꯤ ꯀꯩ ꯅꯨꯃꯤꯠꯇꯩꯅꯣ ꯅꯨꯃꯤꯠꯀ ꯂꯩꯇꯦ ꯍꯌꯦꯡꯗꯩ ꯑꯗꯨꯃꯛ ꯆꯠꯂꯣ ꯌꯥꯔꯅꯤ ꯐꯔꯦ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯩ ꯆꯠꯄ ꯍꯧꯔꯝꯃꯤ
ꯁꯣꯝꯗ ꯄꯥꯔꯤ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯏꯁꯩꯗꯣ ꯑꯗꯨꯝꯅ ꯁꯛꯇꯧꯕ ꯅꯠꯇꯦꯅꯦ ꯁꯣꯔꯒꯗꯣ ꯈꯔ ꯁꯥꯡꯇꯛ ꯆꯤꯡꯂꯒ ꯁꯛꯎꯅꯦ ꯅꯪꯕꯣ ꯃꯦꯝꯊꯣꯏ ꯇꯥꯕ꯭ꯔꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯁꯦ ꯑꯩꯅ ꯁꯛꯂꯤꯕ ꯑꯁꯨꯝꯅ ꯁꯛꯂꯣ ꯅꯣꯏꯅꯤ ꯄꯨꯛꯅꯤꯡ ꯆꯪꯕ ꯈꯔ ꯋꯥꯠꯂꯤ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯅꯦ ꯑꯩꯅ ꯇꯥꯛꯂꯤꯕꯁꯤ ꯍꯩꯇꯕ ꯂꯩꯔꯣꯏꯅꯦ꯫ ꯍꯣꯏ ꯕꯣꯆꯥ ꯑꯩꯁꯨ ꯃꯨꯟꯅ ꯇꯥꯔꯤ ꯍꯩꯇꯕꯩ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ? ꯍꯣꯏ ꯍꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣ ꯍꯩꯇꯕꯩꯅꯤ ꯃꯨꯟꯅ ꯇꯥꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯅꯕ ꯅꯥꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯍꯩ ꯅꯨꯄꯤ ꯃꯆꯥꯅꯤ ꯌꯦꯡꯉꯣꯏ ꯑꯍꯥꯟꯕꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯍꯥꯟꯅ ꯈꯪꯈꯣꯀꯣ ꯅꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯣꯏꯅꯤꯅꯦ ꯏꯁꯩ ꯇꯝꯕ ꯖꯒꯣꯏ ꯁꯥꯕ ꯇꯝꯕ ꯂꯥꯛꯏꯁꯦ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯏꯗꯨ ꯁꯨꯔꯕꯅꯤ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯉꯝꯗꯦ ꯍꯌꯦꯡꯗꯩꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯥꯛꯑꯅꯤ ꯅꯣꯏꯅꯤꯕꯨ ꯇꯥꯛꯄꯤꯅꯕ ꯃꯣꯏꯗꯗꯤ ꯅꯣꯏꯅꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯈꯔ ꯈꯖꯤꯛ ꯁꯦꯝꯗꯣꯛꯆꯧ꯫ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯅꯤꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯁꯦꯝꯗꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯩꯅꯈꯤꯕꯒꯤ ꯍꯧꯅꯕꯤ ꯍꯦꯛꯇ ꯉꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯇꯞꯅꯗꯤ ꯁꯦꯝꯗꯣꯛꯆꯔꯒꯦ꯫ ꯑꯣ ꯑꯗꯨꯅꯤ ꯇꯞꯅ ꯁꯦꯝꯗꯣꯛꯇꯧꯅꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯌꯦꯡ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯦꯝꯗ ꯈꯣꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯖꯅ ꯁꯦꯝꯂꯕꯗꯤ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯉꯪꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯎꯔꯤꯕ ꯑꯁꯨꯝꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯦꯝꯗꯣꯛꯄꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯗꯧꯕ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯃꯗꯤ ꯑꯩꯅ ꯐꯖꯅ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯣꯏꯅꯤꯅ ꯊꯦꯡꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯄꯒ ꯃꯄꯥ ꯑꯃ ꯏꯆꯥ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯩꯒꯤ ꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯩꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯍꯩꯇꯕ ꯂꯩꯔꯣꯏ ꯃꯣꯏ ꯑꯅꯤꯗ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯃꯗꯤ ꯃꯇꯤꯛ ꯆꯥꯅꯕ ꯁꯦꯝꯕꯤꯔꯝꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯅꯍꯥ ꯑꯅꯤꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯍꯦꯟꯕ ꯅꯥꯎꯕ ꯅꯈꯣꯏꯅꯤ ꯂꯥꯛꯑꯕ꯭ꯔꯥ ꯂꯥꯎ ꯆꯪꯂꯨ ꯅꯪ ꯑꯣꯖꯥꯒ ꯋꯥꯔꯤ ꯈꯔ ꯑꯗꯨꯛ ꯁꯥꯁꯤ ꯅꯈꯣꯏ ꯑꯅꯤꯗ ꯊꯕꯛ ꯑꯃꯈꯛ ꯁꯤꯟꯅꯒꯦ ꯇꯧꯕꯅꯤ ꯑꯣꯖꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯦꯝꯅ ꯍꯦꯟꯕ ꯑꯃꯗꯤ ꯅꯥꯎꯕꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯦꯝꯊꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯨ꯫ ꯐꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅꯤꯅ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯆꯒꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯦꯝꯊꯣꯏꯅ ꯑꯩꯈꯣꯏꯅꯤꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯖꯒꯣꯏ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯅꯦꯅ ꯂꯩꯊꯣꯛꯂꯤꯉꯩꯁꯤꯗ ꯐꯖꯔꯤꯕ ꯁꯣꯝꯗ ꯑꯩꯈꯣꯏꯅꯤꯒꯤ ꯍꯦꯔꯣꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦꯕ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯅꯦ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤ? ꯍꯥꯏ ꯅꯪꯅ ꯈꯔ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯕꯅꯤꯅ꯫ ꯑꯣ ꯀꯩꯗꯧꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯨꯔꯥꯟ ꯆꯠꯄ ꯇꯥꯕꯅꯤ ꯑꯃꯨꯛ ꯀꯔꯤꯃꯨꯛ ꯍꯨꯔꯥꯟꯕ ꯆꯠꯁꯦ ꯍꯥꯏꯅꯣ? ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯔꯦ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯑꯣ ꯃꯣꯏ ꯆꯐꯨ ꯎꯌꯥꯟ ꯍꯨꯔꯥꯟꯁꯦ ꯀꯥꯟꯗꯦ ꯇꯧꯍꯩꯔꯤꯕ ꯊꯕꯛꯂꯣ ꯑꯩꯈꯣꯏꯅꯤꯅ ꯇꯧꯗꯧꯔꯤꯕꯁꯤꯕꯣ? ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯟꯗꯧꯔꯤꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯑꯩꯗꯤ꯫ ꯍꯟꯗꯛ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯅꯤꯗꯣ ꯑꯃꯗꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯔꯨꯔꯤ ꯑꯁ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯑꯗꯨꯗ ꯊꯥꯏꯅꯗꯩ ꯉꯥꯎꯖꯔꯛꯄ ꯃꯤꯅꯤꯅ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕ ꯑꯗꯨꯅꯅꯤ ꯁꯤ ꯑꯩ ꯅꯠꯇꯦꯕ ꯈꯪꯉꯕ ꯍꯣꯔꯦꯟꯗꯣ ꯍꯦꯛꯇ ꯃꯣꯏ ꯆꯐꯨ ꯎꯌꯥꯟ ꯍꯨꯔꯥꯜꯂꯨꯁꯤꯀꯣ ꯑꯩꯗꯤ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯈꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯏ ꯀꯜꯂꯛꯏ ꯈꯝꯕꯜꯂꯦꯕ꯫ ꯍꯣꯏꯍꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯀꯜꯂꯛꯏꯅꯤ ꯈꯝꯕꯜꯂꯤꯅꯤ ꯑꯗꯣ ꯀꯩ ꯎꯄꯥꯏ ꯂꯩ ꯍꯧꯖꯤꯛ ꯀꯩꯝ ꯀꯥꯟꯅꯗꯦꯁꯦ ꯃꯤꯒꯤꯗꯨꯝ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯩꯅꯣ ꯃꯅꯤꯡ ꯊꯣꯡ ꯂꯣꯜꯂꯤꯅꯦ ꯀꯃꯥꯏ ꯆꯪꯗꯣꯏꯅꯣ ꯁꯤꯕꯣ? ꯆꯪꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯝꯗꯩ ꯆꯪꯁꯦ ꯍꯥꯏꯅꯣ ꯃꯦꯝꯊꯣꯏ? ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯪꯐꯝ ꯂꯩ ꯃꯣꯏ ꯊꯣꯡꯅꯥꯎꯁꯦ ꯑꯁꯤ ꯂꯣꯟꯗꯕꯅꯤ ꯑꯩ ꯆꯪꯒꯦ ꯅꯪ ꯃꯄꯥꯟꯗ ꯂꯩꯌꯨꯀꯣ꯫ ꯏꯁ ꯏꯃꯝ ꯃꯝꯃꯤꯍꯦ ꯃꯣꯏ ꯆꯥꯛꯈꯨꯝꯁꯦ ꯃꯣꯏ ꯆꯐꯨ ꯎꯌꯥꯟꯗꯨꯕꯨ ꯀꯔꯥꯏ ꯊꯝꯂꯤꯕ ꯖꯥꯠꯅꯣꯅꯦ? ꯑꯣ ꯁꯤꯗ ꯂꯩꯔꯤ꯫ ꯑꯣ ꯊꯣꯏꯕꯤ ꯁꯦ ꯑꯁꯤ ꯄꯥꯏꯌꯣ꯫ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ ꯃꯤ ꯊꯣꯛꯂꯛꯑꯗꯤ ꯏꯆꯞ ꯆꯞꯅꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ꯫ ꯍꯣꯏꯍꯦ ꯊꯣꯛꯂꯦ ꯂꯥꯛꯑꯣ ꯆꯦꯜꯍꯧꯔꯁꯤ ꯃꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯐꯔꯛ ꯁꯣꯏꯗꯅ ꯇꯥꯔꯅꯤꯕ ꯇꯧꯍꯩꯔꯤꯕ ꯊꯕꯛꯂ ꯈꯪꯗꯦꯗ ꯂꯩꯁꯥꯕꯤ ꯆꯐꯨ ꯎꯌꯥꯟ ꯍꯨꯔꯥꯟꯕꯤꯅ ꯐꯥꯔꯗꯤ ꯍꯥꯏꯕꯤꯗꯣꯏꯅꯤ ꯇꯧꯔꯤꯁꯤ꯫ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯆꯦꯜꯍꯧꯔꯁꯤ ꯍꯤꯟꯖꯥꯡꯁꯦ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯊꯣꯛꯁꯦ ꯍꯥꯏꯔꯣ? ꯆꯥꯛꯁꯨ ꯌꯥꯎꯔꯤ ꯍꯣꯏ ꯆꯥꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯩ ꯀꯅꯥꯅꯣ ꯍꯥ? ꯃꯤ ꯊꯦꯡꯅꯔꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯈꯔ ꯊꯦꯡꯂꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯍꯦꯟꯕ ꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯊꯣꯏꯕꯤꯒ ꯃꯦꯝꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅ ꯐꯥꯔꯝꯃꯤ꯫ ꯍꯣꯏ ꯀꯩꯅꯣ ꯁꯤꯗꯤ
ꯀꯗꯥꯏꯗ ꯀꯩꯅꯣ ꯅꯈꯣꯏꯅꯤꯅ ꯇꯧꯔꯝꯂꯤꯕꯁꯦ ꯀꯩꯅꯣꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤ ꯅꯣꯏꯅ ꯆꯐꯨ ꯎꯌꯥꯟꯁꯤꯒ ꯇꯧꯍꯩꯔꯤꯕ ꯊꯕꯛꯂꯁꯦ ꯃꯦꯝꯊꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅꯤꯁꯦ ꯆꯥꯛ ꯂꯥꯝꯃꯤ ꯑꯗꯨꯒꯤꯅꯤ ꯍꯦꯟꯕꯅ ꯅꯣꯏꯅꯤꯒꯤꯁꯦ ꯆꯥꯛ ꯂꯥꯝꯕ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯍꯨꯔꯥꯜꯂꯛꯏꯔꯥ ꯂꯩꯁꯥꯕꯤ ꯅꯣꯏꯅ ꯀꯔꯤꯒꯤ ꯁꯤ ꯍꯨꯔꯥꯜꯂꯤꯕꯅꯣ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯁꯤ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯇꯨꯅ ꯊꯝꯂꯨꯔ ꯆꯠꯂꯣꯝꯇ ꯊꯨꯅ ꯉꯥꯏꯈꯣ ꯅꯈꯣꯏꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯃ ꯂꯩꯍꯧ ꯑꯃ ꯆꯠꯂꯨ ꯅꯥꯎꯕ ꯅꯪꯒ ꯄꯨꯟꯅꯝꯗ ꯆꯠꯂꯣ ꯑꯃꯁꯦ ꯍꯣꯏ ꯍꯩ ꯂꯥꯎ ꯃꯗꯨ ꯊꯤꯗꯣꯛꯁꯤ ꯂꯥꯎ ꯍꯥꯏꯕꯅꯦ ꯍꯦꯟꯕꯒ ꯅꯥꯎꯕꯒ ꯊꯦꯡꯅꯗꯅ ꯆꯐꯨ ꯎꯌꯥꯟ ꯑꯅꯤꯗꯨ ꯂꯣꯟꯅꯃꯛ ꯂꯥꯛꯇꯨꯅ ꯊꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯔꯤ ꯅꯥꯎꯕꯅ ꯆꯪ ꯌꯨꯝꯗ ꯉꯁꯤꯗꯤ ꯊꯦꯡꯂꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯈꯣꯏꯅꯤ ꯍꯌꯦꯡ ꯉꯟꯇꯥ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯀꯗꯕꯅꯤ ꯆꯠꯂꯣ ꯍꯣꯏ ꯍꯦꯟꯕꯅ ꯅꯥꯎꯕ ꯎꯊꯣꯛꯅ ꯋꯥꯗꯧꯔꯤ ꯃꯈꯣꯏꯅꯤꯁꯦ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯔꯝꯃꯤ ꯊꯥꯖꯗꯦ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯁꯦꯝꯗꯣꯛꯀꯅꯤ ꯉꯁꯤ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯠꯇꯦ ꯅꯨꯄꯤ ꯃꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤꯁꯦ ꯑꯩ ꯉꯛꯏ ꯀꯅꯥꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕ ꯊꯕꯛꯅꯤꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯀꯩꯁꯨ ꯉꯝꯂꯣꯏ ꯑꯁ ꯅꯪꯁꯨ ꯀꯥꯔꯟ ꯇꯨꯔꯟꯗ ꯇꯧꯔꯅꯨ ꯑꯣꯖꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯑꯝꯇ ꯃꯈꯣꯏꯅꯤꯁꯦ ꯉꯥꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯊꯦꯡꯖꯤꯜꯂꯦ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯤꯅ ꯂꯥꯛꯑꯝꯃꯤ ꯅꯤꯡꯊꯦꯝꯅ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯅꯈꯣꯏꯅꯤꯅ ꯇꯧꯔꯝꯂꯤꯕꯁꯦ ꯅꯪꯒꯤ ꯑꯣꯖꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯌꯨꯝꯗ ꯋꯥꯅ ꯊꯝꯂꯒꯦ ꯃꯦꯝꯊꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯇꯧꯈ꯭ꯔꯔꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕꯤꯅ ꯑꯣꯖꯥ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯇꯧꯒꯦ ꯈꯟ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤꯗꯃꯛ ꯑꯇꯝꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯟꯕꯅꯤ ꯐꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥꯅ ꯍꯥꯏꯕ ꯉꯁꯤꯗꯒꯤ ꯑꯩꯈꯣই ꯏꯟꯖꯔꯒꯦ ꯑꯣꯖꯥ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯗꯕ ꯐꯩ ꯀꯔꯤꯒꯤꯅꯣ ꯐꯠꯇꯦ ꯈꯪꯅ ꯅꯈꯣꯏꯅꯤꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯅꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯈ꯭ꯔꯔꯣꯏ ꯅꯍꯩꯅꯁꯤꯡ ꯇꯝꯂꯤꯕ ꯑꯁꯤꯗ ꯅꯕꯨꯛꯅꯤꯡ ꯆꯪꯉꯨꯀꯣ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯧ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯁꯨ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯃꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯊꯋꯥꯏ ꯌꯥꯎꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯏꯆꯦ ꯅꯪꯕꯨ ꯌꯦꯡꯉꯣꯃꯤ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯔꯦ ꯍꯥꯏꯕ ꯃꯃꯥ ꯑꯩꯒꯤ ꯏꯇꯦꯡꯒ ꯄꯥꯡꯂꯦ ꯍꯥꯏꯕ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯊꯥꯖꯗꯦꯃꯤ ꯏꯆꯦ ꯅꯪꯕꯨ ꯑꯣ ꯅꯪꯒꯤꯗꯁꯨ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯃꯦꯝꯊꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯨꯡꯁꯤ ꯁꯤꯠ ꯅꯥꯜꯂꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯤ ꯃꯥꯅ ꯂꯣꯏꯅ ꯍꯦꯛ ꯂꯣꯏꯁꯤꯜꯂꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯐꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯗ꯭ꯔꯦ ꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯣ ꯏꯆꯦꯗ ꯏꯅꯥꯎꯅ ꯄꯥꯝꯂꯤꯕ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯀꯩꯁꯨ ꯋꯥꯗ꯭ꯔꯦꯗꯅ ꯃꯥꯅꯤ ꯆꯨꯝꯃꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯕ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯐꯅ ꯇꯥꯔꯦꯅꯦ ꯇꯥꯗ ꯅꯤꯡꯊꯦꯝꯗꯣ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯌꯥꯏ ꯑꯣ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯅꯠꯇꯦꯀꯣ ꯆꯥꯗꯧꯔꯤꯕꯅꯤ ꯃꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯄꯨꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯁꯤꯕꯨ ꯆꯥꯗꯗꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯁꯨꯝꯅ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯛꯄ ꯃꯃꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕ ꯈꯪꯂꯛꯄ ꯑꯁꯤꯃꯨꯛ ꯍꯔꯥꯎꯕ ꯑꯅꯤꯁꯨꯗꯤ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯌꯥꯔꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯨꯡꯁꯤꯕꯅ ꯑꯣ ꯍꯌꯦꯡꯁꯤ ꯃꯣꯏ ꯑꯅꯤꯒꯤ ꯖꯒꯣꯏ ꯏꯁꯩ ꯂꯩ ꯍꯥꯏꯅꯤ ꯂꯝꯄꯥꯛꯇ ꯃꯃꯥꯡ ꯐꯝꯂꯒ ꯌꯦꯡꯗꯣꯏꯅꯤ ꯑꯩꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯂꯦꯟꯅꯗꯣꯏꯅꯤ ꯍꯣꯏꯅꯦ ꯏꯁꯩꯕꯨ ꯐꯖꯅ ꯆꯛꯏ ꯈꯣꯟꯖꯦꯜꯒꯗꯨ ꯅꯨꯡꯁꯤꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯤꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯏꯁꯩ ꯖꯒꯣꯏꯅꯆꯤꯡꯕ ꯊꯧꯔꯝ ꯑꯃ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯃꯁꯛ ꯈꯪꯕ ꯊꯥꯒꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯅ ꯅꯨꯡꯁꯤ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯃꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯒ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯦꯝꯊꯣꯏ ꯊꯣꯏꯕꯤ ꯅꯈꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯀꯣ ꯃꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯣꯃꯣꯟ ꯅꯣꯛꯏ ꯏꯅꯝꯃ ꯃꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯀꯥꯏꯅ ꯊꯥꯖꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯃꯗꯩ ꯇꯥꯗꯅ ꯉꯥꯎꯕꯅꯤ
ꯑꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯏꯆꯥ ꯐꯥꯎ ꯂꯩꯗꯣꯔꯤ ꯍꯥꯟꯅ ꯁꯨꯝꯅ ꯂꯩꯔꯝꯕ꯭ꯔꯣ ꯑꯁꯤꯅꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯅꯪꯁꯨ ꯁꯥꯎꯔꯛꯀꯅꯨꯀꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯍꯥꯟꯋꯥꯏ ꯅꯣꯏꯒꯤ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯃꯥꯡꯕꯗꯣ ꯑꯗꯨ ꯀꯅꯥꯅ ꯍꯨꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯔꯦꯗ ꯇꯣ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯨꯛ ꯃꯤ ꯅꯨꯡꯁꯤꯅꯗꯅꯕ ꯊꯕꯛꯅꯤ ꯍꯣꯏ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯄꯥꯔꯤꯅ ꯃꯔꯝ ꯑꯁꯤ ꯈꯪꯂꯤꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯎꯍꯧꯕꯅꯤ ꯂꯣꯠꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯔꯨꯗ꯭ꯔꯤꯕ ꯑꯗꯨꯅ ꯋꯥꯊꯣꯛ ꯊꯣꯛꯄ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯕꯨ ꯄꯥꯝꯈꯤꯗꯕ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅ ꯏꯖꯠꯀꯤ ꯌꯦꯡꯕꯤꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯁꯤꯗ ꯄꯥꯔꯤꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯐꯨ ꯎꯌꯥꯟ ꯍꯨꯔꯥꯟꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯤ ꯄꯥꯔꯤꯅ ꯈꯪꯈꯤꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯊꯣꯏꯅ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤꯀꯣ ꯋꯥꯈꯜꯁꯨ ꯈꯟꯊꯕ ꯉꯝꯂꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯅꯤꯡꯂꯛꯄꯗꯣ ꯇꯧꯔꯣꯏꯗꯕꯅꯤ ꯋꯥꯈꯜ ꯈꯟꯅ ꯏꯪꯅ ꯇꯞꯅ ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯁꯤꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯅꯪ ꯑꯩꯁꯦ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯊꯦꯡꯅꯔꯝꯕꯒꯤ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔ ꯑꯍꯨꯝ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯕꯕꯥ ꯑꯍꯨꯝ ꯁꯨꯕꯗ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯁꯤꯕꯨꯅꯤ ꯑꯗꯣ ꯑꯃ ꯋꯥꯠꯂꯤ ꯀꯩꯕꯣ ꯀꯩ ꯑꯃꯨꯛ ꯋꯥꯠꯂꯒꯦ ꯏꯄꯨꯔꯣꯏꯕ ꯋꯥꯠꯇ꯭ꯔꯣ ꯑꯁ ꯇꯟꯖꯥꯁꯤꯗ ꯅꯪꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯍꯦꯟꯕ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ